Nipa, nahakpu karino? Paisa thokpa yaba thabak amatasu tawba haitabraba. Lau khara leirambatusu yonkredana. Adudagi hendoktana leiriba ingkholsimasu. Haujikti karisu yonungai leisilaktreba. Yengo, nasaसिंसिना सेटpa chaba maning thungdabagi ningai tawriba mayamsibu mapa amanena nangbu taba ngamlibraba. Haujikna aibo mu yonthoke hairibro. Ai fau yoninglamgadaba male nangise. Mayam pumnamupu AS Kantana taramno okchari. Ngasisu wari ama uduna lakchari. Wari asi tabiraga nungai te komenta haibiramu. Aduga channel asibu ahanba yengbibo oiragadi subscribe toksinbiramu, like tobiramu, share su toksinbiramu. 50k hek subaga mayamda giveaway amasu tawjage khanjari. Aduna mayamna 50k yonaba subscribe toksinbiramu. Adudi mayam wari asi amuk punna taminarasi. Mamangaida yamna tanba suningdaba nipa ahawbadi yamna chaningba atanba ama lerami. Mama mapa oibana nongmagi numitta asumna hairami. Ibungo nahakpu yunggi thaba ingkhangse sujin nomsinba khara yausilune. Napangan pharaba ichagi mating yaurabadi aikhoi pumba nungaigadoribanine. Adubu atanba machanupadu mana phawba haplamde. Matam chupada nongmatasu yot paiduna yena khagi napi phaw phalamde. Makong makutta leibak leikhom taikhini wakhini haiduna awaba thabakni kanaba nati haiduna suramde. Ahal oiraklaba mama mapana machabu limthak thakpada matarami. Matam chupada lemcha chaba haibadu oirami. Mangondagi mateng oina mama mapana karigumba kanaba amata phanglamde. Nongmagi numit amadani ahal oisilaklaba mama mapa anido macha atanbagi wa khanarami. Aikhoi anisu yamna kanba thabak subasu ngamsilaktre. Aduna isa sisu thakpa aikhoigi puba ngamsilaklor. Isa sibu kari kamdongna thabak suhangadagine. Thabak suhannaba khannabada awaba ama oirami. Adudagi mamana mapada hairaklami. Moiba, ichase thabak sunanaba pambai oiba yaba amadi laiye. Nacha nipa ase nupi amaga luhongbirase. Luhonglabadi suning nongingbagi wakhan lakpa yai. Matangdudadi soidana sugani, sudabasu yaroi. Adudagidi mapana phare oiba yai adudi ai mau hainarurage haiduna thangnaba khundagi masak matau phajabi amabu mamu oige haijare. Nupigi mama mapana su yabiratuna luhongbire. Thabak surakadra khalluba atanba machado hena tasinbagum toksilakle. Matamnadi yaraktabana atanbagi macha ani sujilakle. Hal oiraba mama apaduna sura nomlaga charambadagi ngamsilaktrabada leijaba low machet yonduna chaba horami. Lairaba ibung ama haibado chapchana osilakle. Mama apa ani dusu leita laira wakhalne atanba machagi masu mamogi wakhalna laiman oiraktuna taibongpan thadoklaga chatkri. Thangnaba kairo leikaigi masung mamanaba mathaki ahalsingna nangbu khara sunomsilu takpirami. Adubu mahakna yaninglamdi. Chaba thakpagi maning thunglaktrabada masasingi ningaida awaba oiraba mahing thanna karaba magi nupina mapuroibada nongmadi shauna hairaklami. Nipa, nahakpu karino? Paisa thokpa yaba thabak amatasu tawba haitabraba. Lau khara leirambatusu yonkredana. Adudagi hendoktana leiriba ingkholsimasu. Haujikti karisu yonungai leisilaktreba. Yengo, nasaसिंसिना सेटpa chaba maning thungdabagi ningai tawriba mayamsibu mapa amanena nangbu taba ngamlibraba. Haujikna aibo mu yonthoke hairibro. Ai fau yoninglamgadaba male nangise. Asumna magi nupina chaiba ngangba khanaba hauruklami. Atanba nipado makok khotuna topong khangdana maki nupigi achumba wangang tabada ikairatuna sajai ama pairaga konthong wangmada thoklakle. Asum lakpana tamna leiba nongpok thangbagi chingkhong yauraklami. Chingkhong adugi manakta sansenba nipa amana ujau amagi makhongda nungaina pothaduna lerami. Atanba nipa aduna masi nipa sisu aigum oirajala khanduna
ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯅꯤꯄꯥ ꯑꯗꯨꯗ ꯍꯧꯗꯣꯛꯇꯨꯅ ꯍꯪꯂꯝꯃꯤ꯫ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯁꯤꯗ ꯄꯣꯊꯥꯗ꯭ꯔꯗꯤ ꯅꯍꯥꯛꯀꯤ ꯄꯣꯊꯥꯐꯝ ꯂꯩꯇꯕ꯭ꯔꯥ? ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕꯗ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯍꯥꯛ ꯁꯟ ꯁꯦꯟꯕꯅꯤ꯫ ꯑꯩꯍꯥꯛ ꯑꯁꯦ ꯁꯦꯜꯂꯤꯕ ꯁꯟꯁꯤꯡ ꯑꯁꯤꯅ ꯄꯣꯊꯥꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯃꯛ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯃꯔꯨꯞꯂꯣꯏ, ꯑꯩ ꯑꯁꯦ ꯏꯆꯥꯁꯨ 2 ꯂꯩꯔꯦ꯫ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗ ꯏꯆꯥꯅ ꯈꯔ ꯀꯞꯁꯤꯜꯂꯛ, ꯅꯨꯄꯤꯅ ꯈꯔ ꯊꯕꯛ ꯁꯨꯗꯦ, ꯄꯩꯁꯥ ꯇꯣꯛꯇꯦ ꯉꯥꯡꯁꯤꯜꯂꯛ, ꯑꯩꯍꯥꯛ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯎꯆꯠꯅꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯤ꯫ ꯁꯨꯕ ꯅꯣꯝꯕ ꯇꯟꯗ꯭ꯔꯕ ꯁꯟꯁꯦꯟꯕꯅ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯃꯔꯨꯞ, ꯑꯇꯩ ꯑꯃ ꯅꯠꯇꯦ, ꯅꯍꯥꯛ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ꯫ ꯅꯍꯥꯛ ꯌꯥꯔꯔꯣꯏ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯁꯣꯏꯗꯅ ꯇꯧꯔꯛꯇꯨꯅ ꯃꯔꯨꯞ ꯅꯍꯥꯛ ꯉꯥꯎꯗꯨꯅ ꯆꯠꯂꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯕꯗ ꯑꯇꯟꯕ ꯅꯤꯄꯥꯅ ꯀꯤꯅ ꯁꯟꯁꯦꯟꯕ ꯑꯗꯨꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯀꯔꯤꯒꯤꯅꯣ? ꯃꯔꯨꯞꯅ ꯁꯨꯐꯝ ꯅꯣꯐꯝ ꯈꯪꯗ꯭ꯔꯤꯕ, ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯕꯗꯣ ꯃꯔꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯂꯥꯏꯔꯕ ꯂꯥꯏ ꯀꯧꯕꯅ ꯇꯣꯡꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯨꯞꯅꯗꯤ ꯎꯕ ꯐꯪꯂꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯐꯥꯎ ꯇꯤꯟꯐꯥꯎꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯝꯕ ꯊꯧꯔꯝ ꯄꯥꯡꯂꯒ ꯃꯔꯨꯞ ꯂꯥꯏ ꯑꯁꯦ ꯇꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟꯁꯦꯟꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯨꯞ, ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯤ꯫ ꯃꯁꯤ ꯍꯦꯛ ꯃꯔꯨꯞꯇ ꯄꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯔꯨꯞ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯐꯔꯛꯂꯣꯏ, ꯈꯠꯅꯒꯅꯤ, ꯂꯜ ꯇꯨꯡꯂꯣꯏ꯫ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯂꯥꯏꯅꯤ ꯃꯔꯨꯞ꯫ ꯑꯗꯣ ꯃꯔꯨꯞꯅ ꯍꯩꯔꯒꯗꯤ ꯑꯃꯨꯛꯇ ꯐꯅꯕ ꯇꯧꯕꯤꯌꯨ꯫ ꯁꯦꯜ ꯊꯨꯝ ꯀꯌꯥꯝ ꯆꯪꯒꯗꯒꯦ? ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯔꯤꯁꯨ ꯆꯪꯂꯣꯏꯗ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯔꯕ ꯂꯥꯏ ꯃꯔꯨꯞꯇ ꯆꯣꯡꯁꯤꯟꯗꯨꯅ ꯅꯞꯇꯨꯅ ꯂꯩꯔꯤꯕꯁꯦ ꯍꯥꯠꯇꯣꯛꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯔꯨꯞ, ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯒꯤ ꯏꯟꯕ ꯇꯥꯕꯅꯤ꯫ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯃꯔꯨꯞꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯒꯦ, ꯄꯛꯂꯤꯕ ꯂꯥꯏ ꯑꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯃꯔꯨꯞ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯗꯅ ꯑꯩꯒꯤ ꯈꯨꯟꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨ ꯁꯟꯁꯦꯟꯕꯒꯤ ꯁꯟꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯂꯥꯏ ꯑꯁꯤꯗꯕꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯈꯟꯅ ꯁꯟꯁꯦꯟꯕꯒꯤ ꯋꯥ ꯑꯃꯠꯇ ꯍꯤꯛꯇꯣꯛꯄ ꯌꯥꯎꯗꯅ ꯁꯟꯁꯦꯟꯕꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯨ ꯅꯣꯝꯂꯛꯂꯦ꯫ ꯁꯟꯁꯦꯟꯕꯒ ꯂꯣꯏꯅꯅ ꯂꯧ ꯎꯔꯦ, ꯁꯤꯡ ꯌꯥꯜꯂꯦ, ꯏꯪꯈꯣꯜ ꯁꯝꯕꯜ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯊꯥꯃꯤꯟꯅꯔꯦ, ꯉꯥ ꯐꯥꯃꯤꯟꯅꯔꯦ꯫ ꯁꯟꯁꯦꯟꯕꯒ ꯑꯇꯟꯕ ꯅꯤꯄꯥꯒ ꯅꯣꯡꯃꯇ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯂꯛꯇꯕꯅ ꯆꯍꯤ ꯐꯥꯔꯛꯂꯕꯗ ꯌꯥꯝꯂꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯛꯂꯦ꯫ ꯁꯤꯡꯒꯩ ꯄꯨꯛꯀꯩ ꯊꯟꯅ ꯆꯣꯟꯅ ꯂꯩꯔꯦ꯫ ꯉꯥ ꯊꯨꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯁꯦꯟꯕꯒꯤ ꯏꯃꯨꯡꯗꯣ ꯄꯩꯔꯦ꯫ ꯁꯟꯁꯦꯟꯂꯦꯡꯒꯤ ꯐꯪꯕ ꯐꯧꯁꯨ ꯁꯟꯁꯦꯟꯕꯅ ꯐꯪꯂꯦ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯦꯛꯂꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯁꯟꯁꯦꯟꯕꯅ ꯂꯧꯗꯨꯅ ꯑꯇꯟꯕ ꯃꯔꯨꯞꯇꯨꯒ ꯁꯤꯟꯅꯗꯨꯅ ꯊꯧꯈꯥꯏ ꯑꯃꯃꯝ ꯇꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯔꯦ꯫ ꯐꯪꯂꯛꯄ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯩꯁꯥꯁꯤꯡꯗꯨ ꯁꯟꯁꯦꯟꯕꯅ ꯂꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯑꯇꯟꯕ ꯅꯤꯄꯥꯗꯨ ꯁꯟꯁꯦꯟꯕꯗ ꯌꯦꯡꯂꯒ ꯃꯔꯨꯞ, ꯑꯩꯍꯥꯛꯀꯤ ꯏꯁꯥꯗ ꯄꯛꯂꯤꯕ ꯂꯥꯏꯔꯕ ꯂꯥꯏ ꯍꯥꯏꯕꯗꯨ ꯀꯩꯗꯧꯉꯩ ꯂꯧꯊꯣꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯔꯨꯞ, ꯑꯩꯅ ꯍꯥꯏꯕꯃꯛꯄꯨ ꯏꯜꯂꯤꯕ ꯈꯨꯗꯤꯡꯒꯤ ꯃꯔꯨꯞꯀꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯤꯕ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯃꯔꯥꯏ ꯂꯨꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯕꯗ ꯃꯔꯨꯗꯤ ꯐꯖꯅ ꯂꯨꯛꯊꯔꯦ, ꯃꯄꯥꯡꯒꯜ ꯁꯣꯏꯗꯅ ꯁꯣꯟꯊꯔꯛꯂꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯟꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯇꯗꯤ ꯃꯔꯨꯞꯅ ꯁꯤꯍꯟꯕꯤꯌꯨ, ꯃꯍꯥꯛꯄꯨ ꯑꯉꯥꯎꯕꯗꯒꯤ ꯀꯟꯕꯤꯌꯨ, ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯨꯞꯇ ꯄꯛꯂꯤꯕ ꯂꯥꯏꯔꯕ ꯂꯥꯏꯁꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯗꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯁꯟ ꯄꯥꯕꯣꯠ ꯁꯟ ꯒꯥꯔꯤꯗ ꯄꯥꯟꯈꯠꯇꯨꯅ ꯐꯧ ꯕꯣꯔꯥ 10, 20 ꯍꯥꯞꯆꯤꯜꯂꯦ꯫ ꯆꯥꯕ ꯌꯥꯕ ꯃꯥꯏꯔꯦꯟ, ꯊꯕꯤ, ꯑꯂꯨ ꯀꯌꯥ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯇꯟꯕ ꯃꯔꯨꯞꯀ ꯂꯣꯏꯅꯗꯨꯅ ꯑꯇꯟꯕ ꯅꯨꯄꯥꯗꯨꯒꯤ ꯈꯨꯜ ꯇꯥꯅ ꯂꯥꯛꯇꯨꯅ ꯑꯇꯟꯕꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯎꯔꯨꯕꯗ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ꯫ ꯁꯟ ꯒꯥꯔꯤꯗ ꯌꯥꯎꯔꯛꯄ ꯐꯧ, ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯁꯟꯁꯦꯟꯕꯅ ꯑꯇꯟꯕ ꯅꯨꯄꯥꯗꯨꯒ ꯍꯣꯟꯖꯤꯟꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯗꯨꯅ ꯁꯟꯁꯦꯟꯕꯅ ꯑꯇꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯗ
ꯀꯧꯔꯗꯨꯅ ꯏꯕꯦꯝꯃ, ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯒ ꯂꯪꯐꯩ ꯆꯠꯂꯨꯈꯤꯒꯦ. ꯅꯈꯣꯏ ꯅꯃꯥꯅꯆꯥ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ. ꯃꯔꯨꯞꯁꯤꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯂꯕꯅꯤꯀꯣ. ꯁꯟꯁꯦꯟꯕꯒꯤ ꯑꯥꯔꯊ ꯌꯥꯎꯕ ꯋꯥ ꯇꯥꯕꯗ ꯑꯇꯟꯕꯒꯤ ꯅꯨꯄꯤ ꯍꯔꯥꯎꯖꯔꯝꯃꯤ. ꯁꯟꯁꯦꯟꯕꯅ ꯑꯇꯟꯕ ꯅꯨꯄꯤꯗ ꯅꯪꯒꯤ ꯅꯨꯄꯤꯗ ꯁꯦꯜꯁꯤ ꯄꯤꯔꯝꯃꯨ ꯍꯥꯏꯅ ꯁꯦꯜ ꯆꯕꯨꯟ ꯑꯃ ꯁꯤꯟꯅꯕꯤꯔꯤ. ꯁꯦꯜꯗꯨ ꯑꯇꯟꯕ ꯅꯤꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯤꯟꯅꯕꯤꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯦꯜ ꯆꯕꯨꯜ ꯁꯦꯡꯒꯥꯎꯗꯨ ꯂꯧꯍꯧꯏ. ꯑꯁꯨꯝꯅ ꯑꯇꯟꯕ ꯅꯨꯄꯥꯗꯨꯒ ꯁꯟꯁꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯪꯐꯩꯗ ꯊꯕꯛ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ. ꯃꯇꯝ ꯀꯌꯥ ꯂꯪꯐꯩꯗ ꯂꯩꯔꯛꯂꯕꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨ ꯄꯨꯔꯒ ꯍꯜꯂꯛꯂꯦ. ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨ ꯅꯣꯝꯂꯒ ꯆꯥꯕ ꯐꯪꯏ, ꯁꯦꯜ ꯋꯥꯠꯇꯦ, ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯩ ꯐꯖꯕ ꯋꯥꯈꯜ ꯂꯥꯛꯂꯕ ꯑꯇꯟꯕ ꯅꯤꯄꯥꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯁꯟꯁꯦꯟꯕꯕꯨ ꯌꯦꯡꯂꯒ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ, ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯄꯛꯄ ꯁꯥꯟꯅꯔꯤꯕ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ? ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯏꯇꯥꯎꯗ ꯄꯛꯄ ꯂꯥꯏꯔꯕ ꯂꯥꯏ ꯑꯗꯨꯗꯤ ꯂꯣꯛꯇ ꯑꯣꯟꯊꯗꯨꯅ ꯁꯤꯍꯧꯔꯦ. ꯏꯇꯥꯎꯅ ꯎꯔꯕꯗꯤ ꯀꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯍꯥꯏꯗꯣꯛꯆꯗ꯭ꯔꯕꯅꯤ. ꯑꯁꯨꯝꯅ ꯁꯟꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯅꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯑꯩꯁꯨ ꯎꯏꯗ, ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯣꯛ ꯑꯗꯨꯗ ꯁꯤꯔꯝꯂꯒꯅꯤ. ꯂꯥꯏꯔꯕ ꯂꯥꯏ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯄꯁꯨ ꯉꯝꯂꯔꯣꯏ. ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯅꯗꯨꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯗꯅ ꯊꯕꯛ ꯁꯨꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯇꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯍꯜꯂꯒ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯃꯝ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯑꯇꯟꯕ ꯅꯤꯄꯥꯗꯨꯒ ꯁꯟꯁꯦꯟꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯇꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯇꯟꯕ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨ ꯉꯁꯤꯗꯤ ꯃꯩꯊꯣꯡ ꯇꯉꯥꯡ ꯐꯖꯔꯝꯂꯦ. ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯁꯥ ꯇꯅꯥꯟ ꯂꯩꯔꯝꯂꯦ. ꯁꯟꯁꯦꯟꯕꯗꯨꯅ ꯏꯇꯥꯎ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯁꯦꯜ ꯆꯕꯨꯟ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ. ꯃꯗꯨꯗ ꯑꯇꯟꯕ ꯅꯤꯄꯥ ꯑꯗꯨꯅ ꯏꯇꯥꯎ, ꯁꯦල් ꯌꯦꯟꯅꯕ ꯂꯥꯏꯔꯤ. ꯁꯦꯜꯗꯨꯗꯤ ꯏꯇꯥꯎꯒꯤ ꯂꯣꯏꯅ ꯑꯣꯏꯖꯔꯣ. ꯏꯇꯥꯎ ꯉꯁꯤꯗꯤ ꯅꯇꯥꯎ ꯑꯩꯒꯤ ꯂꯥꯏꯔꯁꯪꯁꯤꯗ ꯑꯍꯤꯡ ꯂꯦꯟꯃꯤꯟꯅꯗꯨꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯔꯒ ꯀꯥꯏꯅꯁꯤꯅꯦ ꯃꯔꯨꯞ. ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯟꯁꯦꯟꯕꯅ ꯍꯔꯥꯎꯅ ꯌꯥꯕꯤꯔꯗꯨꯅ ꯁꯦꯜꯗꯨꯕꯨꯁꯨ ꯇꯪꯈꯥꯏ ꯑꯃ ꯊꯅꯝꯗꯨꯅ ꯅꯤꯄꯥꯗꯨꯗ ꯁꯤꯟꯅꯕꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕꯒ ꯁꯟꯁꯦꯟꯕꯒ ꯇꯂꯝꯕ ꯑꯇꯟꯕ ꯅꯤꯄꯥꯒ ꯊꯕꯛ ꯑꯃꯨꯛ ꯁꯨꯃꯤꯟꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯗꯨꯅ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯐꯪꯖꯗꯨꯅ ꯑꯇꯟꯕꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗꯨ ꯂꯥꯏꯔꯕ ꯂꯥꯏ ꯃꯥꯡꯈꯤꯗꯨꯅ ꯇꯟꯗꯕꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥꯡꯗ ꯌꯣꯟꯈꯤꯕ ꯂꯧꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫